ꯊꯥꯗꯤ ꯊꯣꯏꯅ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯕꯅ ꯌꯥꯕꯁꯤꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯀꯨꯟꯖꯣꯅ ꯉꯥꯡꯂꯤꯕꯗꯣ ꯔꯥꯅꯤꯁꯨ ꯆꯪꯁꯤꯜꯂꯒ ꯌꯥꯔꯦꯁꯦ ꯃꯈꯣꯏꯁꯨ ꯁꯥꯎꯅꯕꯒꯤ ꯆꯦꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯂꯦꯗꯅ ꯉꯁꯥꯏ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯕꯗꯣ ꯃꯌꯥꯝꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯕꯅ ꯀꯥ ꯍꯦꯟꯅ ꯋꯥꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯍꯜ ꯃꯁꯛ ꯈꯪꯅꯔꯕꯁꯨ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅ ꯅꯣꯡꯉꯥꯟꯕꯒ ꯀꯨꯟꯖꯣ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯄꯥꯎ ꯍꯟꯕ ꯆꯠꯈꯤꯗꯣ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕ ꯅꯠꯇꯦ ꯍꯜꯂꯛꯂꯦ ꯀꯨꯟꯖꯣꯁꯨ ꯂꯥꯛꯂꯕ꯭ꯔꯥ ꯑꯉꯥꯡꯈꯩꯗꯤ ꯔꯥꯅꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯈꯪꯅꯤꯡꯅ ꯑꯉꯥꯡ ꯂꯥꯛꯏ ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯦꯗꯣ ꯍꯌꯦꯡꯒꯤ ꯃꯊꯪꯁꯤ ꯍꯣꯡꯂꯁꯤ ꯍꯥꯏꯅꯔꯦ ꯍꯩꯃ ꯐꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯃꯍꯩ ꯃꯔꯥꯡ ꯀꯣꯏꯆꯦꯟ ꯍꯦꯟꯆꯦꯟꯅꯩ ꯉꯥꯏꯖꯔꯛꯄ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯥꯗꯤ ꯃꯃꯣꯏ ꯃꯤꯅꯣꯛ ꯍꯦꯟꯅꯁꯨ ꯅꯣꯛꯆꯕꯅꯤ ꯅꯌꯨꯝ ꯄꯥꯜꯂꯦ ꯂꯨꯍꯣꯡꯂꯦ ꯀꯥꯏꯅ ꯍꯔꯥꯎꯔꯤꯔꯕ ꯍꯥ ꯅꯥꯔꯣꯟꯗ ꯇꯨꯃꯤꯟ ꯅꯣꯛꯄꯗꯣ ꯎꯍꯧꯔ ꯃꯥꯜꯂꯦ ꯔꯣꯕꯔꯠꯁꯨ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤ ꯎꯈ꯭ꯔꯕ ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔꯗꯤ ꯅꯠꯇ꯭ꯔꯥ ꯅꯣꯛꯅꯤꯡꯈ꯭ꯔꯕ ꯇꯟꯖꯥ ꯆꯥꯗꯅ ꯅꯪꯍꯜꯂꯣ ꯇꯥꯜꯂꯤꯕ ꯑꯣꯏꯅ ꯅꯤꯡꯉꯛꯏꯔꯣ ꯅꯇꯨꯗ ꯁꯥꯎꯕ ꯊꯦꯝꯃꯨꯒꯦ ꯁꯥꯎꯔꯤ ꯅꯍꯥꯟꯗꯒꯤ ꯐꯪꯗꯕ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯔꯦꯍꯦ ꯅꯪꯗꯨꯗꯤ ꯆꯠꯅꯅ ꯍꯦꯛꯇ ꯋꯥꯡꯊꯣꯏꯕ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯂꯛꯁꯃꯤꯁꯨ ꯇꯥꯔꯦ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯃꯩ ꯍꯧꯔꯕꯅꯤ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯀꯥꯏ ꯂꯩꯔꯤꯅꯣ ꯍꯩ ꯀꯩꯗꯧꯔꯦ ꯏꯁꯧ ꯑꯗꯨ ꯌꯥꯝ ꯂꯥꯡꯂꯤꯗꯨꯅ ꯂꯛꯁꯃꯤꯁꯨ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯗꯨꯅ ꯐꯝꯃꯤ ꯑꯃꯗꯣ ꯉꯔꯥꯡ ꯂꯨꯍꯣꯡꯉꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯑꯃꯗꯤ ꯁꯥꯟꯅꯅꯤꯡꯉꯤ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯁꯦ ꯑꯣꯏꯒꯗꯕ ꯑꯃꯠꯇ ꯍꯥꯏꯗꯦ ꯀꯌꯥꯔꯛ ꯏꯀꯥꯏꯕ ꯅꯪꯈꯣ ꯍꯥꯏꯕꯅꯣ ꯑꯩꯁꯦ ꯂꯥꯜꯂꯕꯁꯨ ꯏꯆꯥꯅꯤ ꯈꯟꯗꯅ ꯑꯆꯨꯝꯕ ꯁꯥꯔꯨꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯅꯄꯥꯅ ꯑꯩꯁꯦ ꯏꯄꯥꯝ ꯌꯧꯗꯦꯗ ꯈꯥꯛꯄꯅꯤ ꯍꯟꯗꯛꯇꯤꯅꯦ ꯏꯄꯥꯝ ꯌꯧꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯇꯧꯔꯤꯈꯩ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯁꯦ ꯍꯥꯏꯔꯣ ꯇꯥꯕ ꯌꯥꯗꯦꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯗꯣ ꯅꯪꯒ ꯋꯥ ꯂꯣꯏꯅꯗꯨꯅ ꯈꯥꯏꯅꯔꯒ ꯅꯨꯄꯤ ꯊꯤꯖꯈꯤꯕꯅꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯇꯧꯒꯅꯣꯅ ꯊꯤꯡꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯥꯕ꯭ꯔꯕ ꯑꯣ ꯏꯃꯥꯁꯨ ꯌꯥꯗ꯭ꯔꯕ ꯐꯩ ꯌꯦꯡꯉꯨ ꯁꯤꯗꯒꯤꯗꯤꯅꯦ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯀꯧꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯡꯊꯣꯏꯕ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯏꯆꯥꯎ ꯊꯤꯔꯣ ꯍꯩꯃꯥ ꯊꯣꯏꯕ ꯅꯪ ꯊꯕꯛ ꯆꯠꯀꯗꯕ꯭ꯔꯣ ꯉꯁꯤꯗꯩ ꯆꯠꯄ ꯍꯧꯒꯦ ꯇꯧꯅꯤ ꯏꯕꯦꯝꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯛꯇꯣ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯅꯨꯄꯥꯗꯨꯁꯨ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯅꯦꯅꯦ ꯑꯕꯦꯝꯗꯤ ꯍꯣ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯆꯪꯉꯛꯄꯁꯨ ꯌꯥꯔꯦꯗ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯂꯩꯇꯦ ꯁꯨꯃꯥꯡꯗꯁꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯂꯩꯇ꯭ꯔꯕꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯃꯆꯥ ꯇꯥꯕ꯭ꯔꯣ ꯔꯥꯅꯤꯁꯨ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ ꯑꯕꯦꯝ ꯀꯥꯏ ꯆꯠꯈꯤꯒꯦ ꯈꯪꯗꯦꯅꯦꯍꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯕ꯭ꯔꯣ ꯍꯥꯏꯗꯤ ꯅꯦꯅꯦꯗꯗꯤ ꯃꯤ ꯂꯥꯛꯑꯦꯅ ꯍꯥꯏꯔꯝꯃꯤ ꯊꯣꯛꯈꯤ ꯍꯥꯏ ꯍꯩꯃ ꯀꯗꯥꯏ ꯆꯪꯂꯨꯔꯦ ꯅꯪꯗꯤ ꯁꯤꯟꯊꯥ ꯃꯀꯣꯛꯀꯗꯣ ꯃꯤꯔꯥꯡ ꯉꯥꯛꯇꯅꯤ ꯃꯐꯤꯗꯨꯁꯨ ꯏꯃꯣꯟ ꯃꯣꯠꯂꯤ ꯎꯀꯛ 4-5 ꯀꯣꯟꯗꯨꯅ ꯊꯣꯔꯛꯏ ꯃꯆꯥ ꯃꯈꯥꯗ ꯂꯩꯔꯝꯕꯅꯤ ꯕꯕꯥꯅꯁꯨ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯕꯗꯨꯗ ꯁꯤꯡ ꯑꯣꯏꯅꯕ ꯂꯧꯊꯣꯛꯎꯕ ꯑꯗꯨ ꯌꯥꯝ ꯆꯥꯎꯕꯗꯨꯅ ꯁꯤꯡ ꯊꯥꯗꯣꯏꯕ ꯑꯗꯨꯒ ꯃꯩ ꯍꯧꯐꯝꯅ ꯀꯗꯥꯏꯗ ꯁꯤꯟꯊꯥ ꯋꯥꯡꯊꯣꯏꯕꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯈꯥꯏꯗꯅ ꯑꯁꯨꯛ ꯆꯥꯎꯕꯁꯦ ꯀꯅꯥ ꯃꯩ ꯊꯥꯅꯒꯦ ꯈꯥꯏꯔꯒꯅꯦ ꯑꯣꯏꯗꯣꯏꯁꯦ ꯃꯩ ꯍꯧꯐꯝꯒꯁꯨꯅꯦ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯁꯦꯝꯃꯤꯁꯦ ꯀꯩꯗꯧꯅꯕꯅꯣ ꯋꯥꯡꯊꯣꯏꯕ ꯏꯉꯛꯉꯛꯅ ꯀꯥꯏꯗ ꯁꯦꯝꯒꯦ ꯍꯥꯏꯁꯦ ꯍꯣ ꯁꯦꯝꯂꯕꯅꯤ ꯏꯃꯧꯅ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯊꯝꯐꯝ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯣꯏꯅ ꯁꯦꯡꯗꯣꯛꯈ꯭ꯔꯕꯅꯤ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯗ ꯌꯥꯔꯦ ꯁꯪꯉꯣ ꯊꯣꯏꯕ ꯅꯪ ꯊꯕꯛ ꯆꯠꯇꯣꯏꯔꯣ ꯂꯣꯏꯁꯤꯜꯂꯗꯤ ꯍꯥꯏꯐꯦꯠꯇꯪ ꯌꯧꯔꯨꯒꯦ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯆꯥꯛꯇꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯆꯪꯉꯛꯏ ꯑꯍꯨꯝꯗꯣ ꯏꯃꯨꯡꯗ ꯏꯕꯦꯝꯃꯅ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯏꯪꯈ꯭ꯔꯅꯤ ꯊꯣꯏꯕ ꯁꯦ ꯆꯥꯊꯣꯛꯂꯣ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯅꯣ ꯅꯪꯕꯣ ꯆꯥꯛꯇꯣ ꯈꯔ ꯆꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯧꯕꯗꯤ ꯅꯠꯇꯦ ꯁꯤꯟꯊꯥꯁꯨ ꯋꯥꯡꯊꯣꯏꯕꯅ ꯊꯣꯛꯈꯤꯕꯗꯣ ꯇꯤꯡ ꯏꯅꯔꯛꯏ
Kaidano Nadagi chatpham thokpado adum chalo Lagli be saudu khangbana nupadu suno phetong na thokre Monda nungai ne lakchabani hospital gi mapalda yam omsinaduna leibado kaino haina hairap changsinduna yengi Kaido wiorge Lakshmi masa ison son bagom tudan leibado changsile Kaido rino Gari mana thenglambane Wangthoibo hospital lomdo onsilaga Kaigino mapana si mi soklaga maktankhoi manungda leise sumaina nahan kaisu tawbro kana lege MTS angang ani wheelchair do puthoraktuna Sir sida phapma ngamui Wangthoiba angang ani do onsilaga Nakoi ni ngamnaba manungdu pusilo ai manungda ngairamage Haiduna changkre Lakshmi isaw sawna angang ani do onsilaga Kaido pura ino noiso Angang nupamcha amana Ma'am, aikoidi ma'am thang bu sungamoy kakasana jawa thangan sira Lakshmi phuk hawgana bohone ngamdre masa matom ta tawgi awna tusin jarubani naraga tokle Ma'am Angela ani ngasai khoina changse habu suyade ma'am di ai khong thang ngamdre wheelchair do puro MTS angang ani do Lakshmi bu emergency de pusilai kaisu thoina hena sokpa nattabana asokpa do khara de dressing do bire Ma'am chatlam ngamgadra yengbiyo Lakshmi hogotuna tapna chatpa hawi Dr. Wangthoiba cabin da laikibra Laiba nurse mapanda hapet lingthoi Lairi male ma'am Lakshmi su changkre Wangthoiba patient ama yengduna lairami Lakshmi changak pu ubada isaw sawningbadi phawi mi leibana noksinaduna Khara faba male phare sir hidak tu ihangena changakpa Adogi bo emergency da tum ihan bayabadugo Lairiba patient da amu onsilaga Ine sigi te singsi fazana tawthokpiro aduga result do puduna amuk lakpiyo Thokre nupi du so mathangi patient kausinringi da Lakshmi changsilaga Hidak iyo Wangang de Wangthoiba nakanda leiba paper lawduna hidak tu iba hori Se sisato Lakshmi doglei chatloki ge dudi Khomudi nupado nurse to the onsilaga Matangoro Wakal nungai na laksaba nupado bit irei leitagum phawkre Yumda Wangthoibada masai son thabagum dawri Thoiba kai semel o haibano Nene yarni da ai ngang to puthage Phare nangna thakningba kanda hekta hayu ko Nene maningdi hingol do khara tawthoklukige Sinthangan bibu leibra haina koithi thibini leitrabada kada changluna sophada masada hipoi nga bai tawduna leikre Nene dada lakrabo gari leise Ibe mangakna Haima sintha kainu nang tawridubo Wai peklubani phungado mai haudana thambada nungaitina tawba Nate nangbo mina kari ngangna batari mi Ngangja sanuda migi maral huralubsu nate Arapadagi nati nene aikhoi thangnabadagi ne Mina Dr. Wangthoibagi nupi se wai pe pala I haibado phazari bro Ai doctor oideda aduna ikaide ado nene dada halakhrabo Halakhrabane yawwana soi thakpa yaba hai mahi karinom ta sembiru so jalo Sintha su sangkre champra mahi do semduna purai Wangthoibagi manak changsilaga phamthai Se Nupado mamit khangpang pangthori Si takchilo aduga phabra yeng isate khatpani champra se abe nang su thabakar se ei dom chappas nungaite ei kaka ima hoida haiki ge hojik hayo kaka leite ima su ima jaga bazar chatki potharamo ninega thabak loisilokhi ge Ayuk angan ba sinthangan bi thabak chatpa horani haina ma nangamdaba thabak makhai loisili Sintha imau sidi to nangi loisin jaruro nene sum loisin ki thengkhrani ko Nene yani da kaisu koi roye loisin bagidi chari basing se tasalam ki ge Sintha tha thabak khara loida duna changkre Wangthoibani tholaklabani Nene thengi loirabo
ꯍꯩꯃꯥ ꯃꯧꯗꯤ ꯉꯜꯂꯤ ꯍꯥꯏꯅ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤꯗ ꯂꯣꯏꯁꯤꯜꯂꯧꯔꯦ ꯃꯥꯁꯨ ꯑꯩꯗꯤ ꯊꯦꯡꯉꯕ ꯑꯗꯨꯏꯅꯤ ꯆꯠꯃꯤꯟꯅꯔꯣꯏꯗ꯭ꯔꯣ ꯅꯈꯣꯏꯕꯣ ꯆꯠꯀꯅꯤ ꯃꯥ ꯆꯥꯕ ꯉꯥꯏꯔꯗꯤ ꯊꯦꯡꯒꯗꯕ ꯃꯥꯏ ꯁꯔꯨꯛꯇꯨ ꯇꯤꯐꯤꯟꯗ ꯍꯥꯞꯄꯤꯔꯣ ꯍꯥꯏꯅꯔꯤꯉꯩ ꯕꯤꯃꯣꯂꯥꯁꯨ ꯆꯪꯉꯛꯏ ꯀꯔꯤꯒꯤ ꯆꯥꯛ ꯄꯨꯕꯅꯣ ꯌꯥꯔꯣꯏꯀꯣ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯆꯥꯔ ꯆꯠꯂꯣ आदा सरम थकलम खांगदने इमौ लेहन यारोय सिंधा हाथो हाथो थोरई नेने अईदो टिफिन दापचन खरगे साक थु सारगा सलो इबेमा आदा चारम थकलम खांगलोय को मदु इमा पामदे इबेमना फरे फरे नेने सेंबिरगे नेने अई तौरगे नदागे वादा पावनी यिंगबिरो अनी दुसु लोइरतुना हॉस्पिटल तम लाई गाड़ी दे हेक कुमथाबगा अखंग खरदी नोक्सिलकपसु यावरी मेम ngasiदगी लाइरो सिंथासु नहान मखैगे मिंगौ मानदबदो इकाइबदी फावरी नोक्तुना लक्ष्मी लैरिबदो हन्न येंगलमदा चटख्रे कला इबनी मासु मयामने सिंथादा मेम हाइना कौबदो लाए खैदी मेदाम इबेमदो नोक्चै मयामदसु अदुमा हेरकनो याम हराउननो इदा मयामसे लक्ष्मी चंगकपदो नोकलम मयाम चप चप लेप्तुना यिंगने सिस्टर नर्सिंग दो को यिंगने कनादोना खन्ना सिंथा नंगमिंगदो सिंथांगान बे हाइबो नट्रो होय माने मैम होय होय नंगदो खरा कोम माले आगी कॉफी मत लैबिरुगिरो नर्स नुपी अमना मैम सिंथादी थबक सिनबने आई कोमी आई लैरुगे लक्ष्मी नुपीदुदा फैरप येंगी सिंथा नो फेतौना यानी मैम आई लौजरुगे अदुनी खरा खरा मतेंग तौनदोय नट्रो सिंथांगान बि चटखिबदो लक्ष्मी नोकमी येंगदुना लेहौवी मैम कईनो तौबिरिदुबो अंगांग मयाम लैरिदो लहोनबे यादब्रो सिंथा इचम चमथोकना अईगिसे अई थकपगिबो कईगी मी थादोइनो कैंटीन की रिसेप्शन दा लैरिबा नुपीदुदा ऑनसिलगा सिस्टर ब्लैक कॉफी अमता कॉफी दु लौदुना ऑनथोरकपनी लक्ष्मी लेप्तुना लैरमी सिंथा खजी हंदोकलगा मैम लक्ष्मी नोक्सिन्नी यारनी लौरनो हाइबनी अईना थक्कदबसिबो हाइदना हेक्ते यादे अखोय सिस्टर से कदाई पीरमो हयेंदगे अगी पाखोलो अईना थमलदोइनी हाइनगा फागी ताथोक्तुना नोई लैरिबसिंगनसु खंगबनी लक्ष्मी सिंथागी वारी खंगबा मखोय खरादे लक्ष्मी बु साउनिंगले खंगना खंगनो उसिते हाइना लक्ष्मी सु तौगे आउं तौबना कना हन्ना येंगलुदे अबेम केदोरिनो सिंथाई खंगना हा कइनोनी मेमगी हाइबा लोइट्रिंगी लक्ष्मीना मरक फथेलगा अईना मा खरा संगेना थबाम थाबा वांगथोइबा सिंथादा येंगले नुपीदुसु वांगथोइबागी मिटयेंग खंगमना मैम आई चटपा यारद्रो चलमो सिंथासु नंगहोरे मतागुम फथोक्रे हॉस्पिटल मनुंगसु खंगदबसु खंगले मखोइगी मतौदो अमगा वारी शाबदा वांगथोइबागी ड्यूटी लोइरबसु सिंथानांबीगी लोइद्री अदुना वांगथोइबा मागी ओइना तोंगालना सेम्बा रूमदुदा पोथादुना लैबनी वाहंग पाहुंगदा लक्ष्मी फचंगई वाब्रा हिप्पगा लेरेदे कइगिनो मी रूमदा वाहंग पाहुंगदना चंगईदे अईगी पुरोइबगी रूमदा अईना चंगबदा कनाना करी हाइदोइबा लक्ष्मी लाउखलई नुपादो लक्ष्मी मोंग हादा नोक्तुना कइगिनो अदो कना कौरिदे थोरको चलो याम थुना ngorba nangbo kei wari shanaminnadada लक्ष्मी खोंजेलदुदा फइंगले सिंथा नोकमी तौदुना लेपम्मी मदो उबदा लक्ष्मी हेना साउनिंगले सिंथा लक्ष्मी दो अनसलगा कई लेरगे डॉक्टर अमगी प्राइवेट रूम दा चंगईसिबो वारी अरुबा लेरसु इरेन जना मपानो सानबा यादब्रा हे नर्स ओइ नावना करी खंगे हा सिंथा नोकमी बमिनोक हंदे नसाना नंग डॉक्टर नि काइना मुचरीरो आरेमो मचाम ओइरगा पीजी लानबा ngamda लेरिदो इकाइद्रबा नचिंदुना नर्स ओइ नाव हाइदो नसाना चानबा खरसु ngang batam मीगी प्रोफेशन अमदा हुल्लगा ngangadaba nate लाइक तमलिदो केदौनबनो लक्ष्मी असावबना मै हौरे सिंथागी मनाक्ता फिंगने चंगसिली खुद थागी तौरकपदो सिंथांगन बि मखुद थांगली ngaइखो हाइबगुमना नंगसे कई ओइदना इंगोंदा खुद थागदोइनोबा मुक्चरीरो डॉक्टर गी नुपीने काइना सिंथा लक्ष्मी की मीटिंग दुना थैनगा दा चलसिरा थबक लोरेदे
ꯋꯥꯡꯊꯣꯏꯕꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ ꯍꯥꯏꯔꯝꯃꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯀꯅꯥ ꯂꯩ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯣ ꯀꯥꯒꯤ ꯍꯧꯗꯣꯡ ꯆꯪꯅꯤ ꯂꯛꯁꯃꯤ ꯅꯨꯄꯥꯗꯨꯒꯤ ꯀꯔꯦꯝꯅ ꯋꯥꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯔꯨꯝꯗꯨꯗꯒꯤ ꯐꯠꯊꯣꯔꯛꯏ ꯁꯤꯟꯊꯥꯉꯥꯟꯕꯤ ꯌꯨꯝ ꯌꯧꯕꯗ ꯐꯤ ꯍꯣꯡꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ ꯏꯃꯥꯆꯥ ꯀꯀꯥ ꯂꯩꯇꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯀꯥ ꯍꯪꯂꯤꯕꯣ ꯂꯩꯕꯅꯤ ꯏꯃꯥꯆꯥ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯀꯨꯟꯖꯣꯁꯨ ꯊꯣꯔꯛꯂꯒ ꯁꯣꯐꯥꯗ ꯐꯝꯊꯩ ꯀꯗꯥꯏ ꯃꯧꯗꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯒꯅꯤ ꯍꯥꯏꯅ ꯁꯤꯟꯊꯥ ꯃꯌꯥꯝꯒꯤ ꯊꯛꯅꯕ ꯑꯃꯃꯝ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯀꯀꯥ ꯑꯩ ꯗꯗꯥꯒꯤ ꯁꯤ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯀꯦ ꯋꯥꯡꯊꯣꯏꯕꯒꯤ ꯁꯔꯨꯛꯇꯨ ꯄꯤꯔꯝꯂꯒ ꯊꯣꯔꯛꯂꯦ ꯃꯥꯁꯨ ꯃꯥꯌꯣꯛꯅꯕ ꯁꯣꯐꯥꯗ ꯐꯝꯊꯩ ꯍꯥꯏꯌꯨ ꯏꯃꯧꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯀꯀꯥꯗ ꯍꯥꯏꯌꯨ ꯀꯀꯥ ꯅꯃꯧꯕꯨ ꯀꯀꯥꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯀꯀꯥꯗ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯇꯥꯁꯦ ꯍꯥꯏꯌꯨ ꯗꯣꯛꯇꯔ ꯂꯛꯁꯃꯤꯁꯦ ꯑꯩ ꯂꯧꯊꯣꯛꯄ ꯄꯥꯝꯃꯤ ꯔꯥꯅꯤꯗꯤ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯛꯁꯃꯤꯕꯨ ꯃꯐꯝꯗꯨꯗ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯏꯃꯥꯆꯥ ꯀꯩꯅꯣ ꯃꯈꯣꯏ ꯀꯀꯥꯕꯨ ꯉꯥꯎꯕ꯭ꯔꯣ ꯀꯨꯟꯖꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩ ꯃꯗꯨ ꯍꯧꯅꯕ ꯋꯥ ꯅꯠꯇꯦꯀꯣ ꯃꯈꯣꯏ ꯀꯀꯥꯁꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯈꯟꯊꯗꯕ꯭ꯔꯣ ꯀꯩꯅꯣ ꯁꯤꯅꯤꯌꯔꯁꯤꯡꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗ ꯑꯩꯅ ꯃꯀꯣꯛ ꯊꯣꯡꯕꯅꯤ ꯍꯥꯏꯗꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯌꯥꯕ꯭ꯔꯅꯦ ꯃꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯁꯤ ꯐꯦꯃꯤꯂꯤꯒꯤ ꯋꯥꯅꯤ ꯔꯥꯅꯤ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯣ ꯃꯗꯨꯒꯤ ꯃꯌꯥꯝꯗꯣ ꯈꯜꯂꯤꯉꯩꯗ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯇꯥꯔꯤꯕ ꯗꯁꯥꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯆꯪꯕꯗꯨꯔꯣ ꯃꯈꯣꯏ ꯀꯀꯥꯅ ꯄꯥꯝꯂꯤꯕꯁꯦ ꯀꯀꯥ ꯃꯐꯝꯁꯦ ꯀꯀꯥꯒꯤ ꯑꯄꯥꯝꯕꯅꯤ ꯅꯃꯧꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯖꯔꯣꯏꯌꯦ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯅ ꯈꯪꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯈꯖꯤꯛ ꯀꯀꯥꯗ ꯍꯧꯗꯣꯛꯆꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯨꯟꯖꯣ ꯁꯣꯐꯥꯗ ꯉꯥꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯥꯡꯗ ꯄꯨꯟꯗꯨꯅ ꯇꯨꯃꯤꯜ ꯋꯥꯈꯜ ꯊꯥꯗꯕꯒꯤ ꯃꯑꯣꯡꯗ ꯐꯝꯂꯤ ꯌꯥꯏꯅꯦ ꯅꯪꯗꯤ ꯅꯩꯔꯦ ꯍꯥꯏꯔꯤꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯁꯔꯥ ꯁꯜꯂꯦ ꯍꯥꯏꯌꯦꯕ ꯔꯣꯕꯔꯠꯀꯤ ꯋꯥꯗꯨ ꯋꯥꯡꯊꯣꯏꯕ ꯇꯥꯅꯤꯡꯕ ꯑꯣꯏꯗꯦ ꯍꯩꯅꯤꯡꯕ ꯐꯥꯎꯗꯦ ꯃꯁꯥꯗꯣ ꯑꯩꯅꯇ ꯇꯧꯅꯤ ꯅꯨꯄꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯅꯪ ꯌꯦꯡ ꯂꯩꯔꯤꯅꯦꯕ ꯍꯥ ꯋꯥꯗ꯭ꯔꯤꯕꯣ ꯅꯪ ꯋꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯋꯥꯏ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯣꯕꯔꯠ ꯐꯣꯟꯗꯣ ꯌꯦꯡꯂꯒ ꯊꯝꯃꯤꯅꯦ ꯃꯥꯏ ꯃꯤꯆꯪ ꯆꯪꯕꯤꯔꯒ ꯁꯣꯝꯗ ꯂꯛꯁꯃꯤ ꯏꯁꯥꯎ ꯁꯥꯎꯅ ꯆꯪꯉꯛꯄꯗꯣ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯝꯕ ꯃꯃꯥꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯇꯥꯟꯅꯔꯛꯏ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯅꯪꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯂꯛꯁꯃꯤ ꯃꯐꯤ ꯄꯥꯎꯍꯣꯡꯗ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯕꯦꯒꯇꯣ ꯐꯃꯨꯡꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯒ ꯐꯝꯊꯔꯛꯏ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯄꯥꯈꯠꯅ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤ ꯉꯔꯥꯡꯈꯛ ꯂꯥꯛꯄ ꯅꯔꯁ ꯃꯥꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯃꯔꯝꯗꯨ ꯏꯃꯥꯗ ꯍꯥꯏꯌꯨꯗ ꯅꯪꯕꯣ ꯑꯩꯅ ꯋꯥꯡꯊꯣꯏꯕꯒꯤ ꯔꯨꯝ ꯆꯪꯕꯗ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯄ ꯀꯩꯁꯨ ꯂꯩꯇꯕꯤ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯁꯣꯏꯅꯥꯎ ꯃꯥꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨ ꯐꯈ꯭ꯔꯕ ꯏꯌꯥꯗꯨꯕꯨ ꯃꯧ ꯑꯣꯏꯔꯕ ꯅꯪꯅ ꯅꯅꯤꯡ ꯅꯈꯥ ꯇꯝꯒꯦ ꯌꯥꯗꯦ ꯍꯥꯏꯅ ꯈꯥꯏꯅꯔꯦ ꯑꯩꯒꯤ ꯃꯤꯆꯪꯗꯨ ꯅꯣꯡꯃꯇ ꯏꯃꯥꯅ ꯂꯩꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ ꯀꯣ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯅꯨ ꯅꯁꯝꯗꯣ ꯂꯥꯛꯇꯅ ꯆꯤꯡꯕꯤꯔꯛꯇ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯧꯖꯤꯛ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯋꯥꯈꯜꯗꯣ ꯈꯖꯤꯛꯇ ꯈꯟꯊꯕ ꯉꯝꯗꯕ꯭ꯔో ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯗꯨꯒꯤ ꯔꯨꯝꯗ ꯆꯪꯉꯛꯑꯕꯗꯤ ꯃꯁꯥꯅ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯏꯃꯥ ꯑꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯈꯟꯅ ꯈꯨꯝꯂꯝꯗꯦ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯋꯥꯡꯊꯣꯏꯕ ꯉꯁꯤꯗꯤ ꯍꯜꯂꯛꯄꯗꯒꯤ ꯔꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯦ ꯋꯥꯈꯜꯁꯨ ꯆꯃꯝꯅꯩ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯀꯧꯕꯤꯔꯛꯇꯕꯅꯤ ꯑꯃꯨꯛꯁꯨ ꯃꯃꯣꯟ ꯅꯣꯛꯆꯩ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯣ ꯃꯥꯒꯤꯗꯃꯛ ꯁꯤꯟꯊꯥꯅ ꯂꯛꯁꯃꯤꯒꯤ ꯃꯐꯝꯗ ꯉꯥꯡꯈꯤꯕꯗꯣ ꯊꯣꯏꯕ ꯆꯥꯛ ꯊꯤꯗꯅ ꯂꯣꯏꯔꯕꯅꯤ ꯆꯥꯊꯣꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯆꯥ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯔꯨꯔꯕ ꯔꯥꯅꯤ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯊꯤꯔꯒ ꯊꯝꯂꯕꯅꯤ ꯑꯩꯈꯣꯏ 5 ꯈꯛ ꯂꯩꯕꯗ ꯃꯆꯦꯠ ꯆꯥꯒꯗ꯭ꯔꯣ ꯋꯥꯡꯊꯣꯏꯕꯁꯨ ꯔꯥꯅꯤꯅ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯂꯅꯤ ꯈꯪꯕꯅ ꯊꯣꯔꯛꯏ ꯕꯦꯝꯃ ꯁꯦ ꯅꯪ ꯗꯗꯥꯒꯤ ꯆꯥꯛꯇꯣ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯣ ꯐꯥꯔꯒ ꯄꯤꯖꯕꯗꯣ ꯉꯥꯏ ꯁꯤꯟꯊꯥꯁꯨ ꯍꯥꯊꯨ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝ ꯆꯥꯅꯕ ꯍꯧꯔꯛꯄꯗꯅꯤ ꯋꯥꯡꯊꯣꯏꯕꯒꯤ ꯀꯣꯜ ꯂꯥꯛꯄꯗꯣ ꯄꯥꯏꯈꯠꯇꯕꯤ ꯉꯥꯏꯍꯥꯛ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯗꯅ ꯀꯃꯥꯏ ꯈꯪꯗꯣꯔꯤꯒꯦ ꯐꯣꯟꯗꯒꯤ ꯅꯨꯄꯤꯗ ꯅꯣꯛꯂꯒ ꯈꯣꯟꯖꯦꯜ ꯐꯥꯎ ꯈꯪꯕꯤꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ
Kanano sat hairo thabak yam chilli. Lakshmi ne Lakshmi kaurano. Wahidada wangthoiba phone do kaktuna thamkre. Chaksu makha taba chasinba yadraduna hawgatkrabani. Bimolana. Kaidoba yaurabazano. Bimana. Sintha chalo. Nang loirabanina hawgatsaro. Nini tahorage. Angangsi amukti yenguso. Hawgatuna thokre kada changbaga wangthoibadi leiba ude. Phone de sofa da leiba do ingan ngana ui. Changsilaga yenglubada lakliba call do satpai khali. Hello, kana. Phone dagi nupido usitana noi. Wangthoibagi wife ko. Hoi, kana oirabano. Aina Dr. Lakshmi. Sintha saude hina do mai thoma kalam na nogli. Oh, Lakshmi, kai leire. Namidang sida nakhoi sardi leitene. Kari wari tanasige. Kai problem leibage aingona sumhayo. He, aise kanano khangna ming hekta pan bena tiklo. Lakshmi ibema, nangbo gyan khasakta tawni. Angang macha class 8-9 kaba mayum pan ba phawne imung manung koi du nale. Nangna kamai tawbano, ngangna bo thokna wakrida ko. Nang hayeng nugai ni nak. Hairam dana phone ka kre. Sintha hozakta masado songning na phone du laktana sofa da langsilam laga thoki ge tawi. Abem. Thanglamba khongthang leptuna mai leiduna yingli. Kaidano. Makhada thabak loisilokige. Yar ngasigidi kumurano. Ado hazi call torok lido kanano. Dadade yang khanglamba oire kanano haido. Haima khangdabagini wari ne nang sanaraga kamaina ina khangne. Makhada su kumkije nupido kaado taksilaga thabak loisilaba tumda tumin pham changlaga tumaga laikre. Mathangi numitni wangthoibana hospital yobada emergency nursing do kochen chena ba obada changsilaga hangi. Kedo yarage. Sir, Ma'am Lakshmi do emergency oina pukhalakpani. Sir lakpa yam phare amukta changbiramu. Manakta leiba Sintha da meeting thamlai ayaba lauribani magi loina bidagi. Changuro aisu mathak karaga dress honglaba tungkumake. Hairamduna changkre wangthoiba emergency changdabi Magi cabin do in changi. Sinaremi emergency da tariba doctor da ingsilu hainadi. Sinthana kumtharakpada wangthoibadi emergency da leiramde. Tariba nursing da hangbada changakchi hairakpadagi. Cabin da yenglubani leiribada ui. Momon nokche wangthoiba su urure. Sinthana yenglakpado nogle imaso. Ma'am, haladoira. Nurse amana changsilaga hanglakpado Sintha su yenglai. Hankiroye lakpada ngairi ado Dr. Lakshmi condition kamai tawrage test khara tawkre hozikidi yali bidak selweraga halani Sintha so Lakshmi nak changsili ma'am kesu tawdraba natra wangthoiba su tanja khangna changsilai kesu thoidokba tawdrabo kai oina ngamdrino Lakshmi sauningba khangjinlaga pukna ba horakpaini oh hana sudum nabra Marakta hawi. Doctor na kay hairi. Test ki result laglaga hinak tharani. Sir Sinthoiba changa ami. Som sir di chillabanina. Wangthoiba nogle. Adude Lakshmi ngak potharo. Ekoi su sir athoiba ngaibani la ena hairi amukta unarukige. Thokre ani do Lakshmi matom da sonje. Sir athoiba di kaige madi kaini. Hairi ga mami lauthori. Hiblambaday fu hogolaga thokke tawi. Ma'am, kaino tawbiri dubo? Drip yali haiba kawa makai chatke tawbani. Nurse na pakhatna chensilakpani. Kai chatke haino ma'am, chatninglabasa akhoi da haibiyo. Khumnudre Lakshmi tapni tharagli wakhal de khanba lepa natte.